Chief Minister Nongthombam Biren Singh na Senapati District ta Paikat Kiba project kaya Sangaba amadi nauna sagadaba project kaya gi urep uyum kray ngasi CMN Biren Senapati District ki Tafau Nagada helipad tunglaki tungda DC office Senapati da nauna saba loiraba project kaya sangaki urep uyum tauraba matung district asida Paikat liba project kaya gi review meeting amadi cabinet mi pangthokki Malem gi oino COVID-19 positive oiba missing crore taruk lakh marfuni thoi lising kulhumdoi ga satret tarahumdoi sukhrei laina asina manam oiduna laikhidaba missing na lakh taramanga lising yankhai taruk ka chanipan tarataret sukhrei India gi oina hauzik phawada positive oiba mioi lakh marifutara taret lising kuntramanga ka chanipan yankhai sukhrei amadi laikan nabangam dana COVID-19 na maram oiduna laikhidabana mioi lakh ama lising nifuma thoiga chahum humpu sukhrei THOUBAL District Police na Laikhidraba Nambol Police Station gi OC oiramba Laikhidraba Inspector PREMCHAND gi imungda cell oina lupa lakh amaga lising tara mateng pangkhrei ngarang SP THOUBAL Dr. S. Ibomcha Singh amadi Additional SP Operation Sajidananda Soibam Laikhidraba gi loinabida cell gi mateng adu kusinaki Kangpopi District ki manung channa laiba Mulam amadi L Songfel Khulda Tharamba Popi Pambi Narcotic Control Bureau Manipur Rifles Forest Department amadi napki apun team amana mang takhan kray ngasi apun team asigi personal cham humpurom na ekar cham ga kunrom pak chawna Tharamba Popi Pambi sing adu mang takhan ki More Tural Wangma Lekai Ward number 8 and Pahari Cultural Complex the Maite Council More Amadi Lining Thau Sanamahi Puya Sandok Lup Anina Kusham Naraga Lam Tu Seng Bagi Thoram Ama Puna Pangtok Minakre Prime Minister Narendra Modi na Anoba mobile phone gi 5G technology matam chana Haudoknaba Aikoi Puna Hotnaminaba Tangai Fade Haina Fongdokre Wapama Singarang Pangthokiba Virtual India Mobile Congress ta Saruk Yaraduna Prime Minister Narendra Modi na Fongdokibani